ꯑꯩꯈꯣꯏ ꯑꯦꯀ꯭ꯔꯤꯂꯤꯛꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯀꯤꯆꯦꯟꯒꯤ ꯁꯥꯏꯖꯁꯦ ꯍꯥꯟꯅ ꯈꯪꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯀꯛꯀꯗꯣꯏꯅꯤ ꯃꯥꯏ ꯍꯣꯜ ꯅꯨꯡ ꯂꯣꯏ ꯍꯨꯠꯍꯧꯔꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯀꯛꯄ ꯍꯧꯔꯦ ꯀꯛꯄ ꯂꯣꯏꯔꯕ ꯀꯤꯆꯦꯟ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯇ꯭ꯔꯦ ꯑꯃ ꯇꯧꯔꯒ ꯌꯥꯗꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯁꯤ ꯄꯨꯔꯥ ꯀꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯈꯥ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯇ꯭ꯔꯦꯗꯣ ꯆꯤꯡꯊꯣꯛꯑꯒ ꯂꯧꯊꯣꯛꯀꯗꯣꯏꯅꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯀꯤꯆꯦꯟꯒꯤ ꯀꯛꯄ ꯂꯣꯏꯔꯦ ꯁꯤꯅ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯑꯃꯒꯤ ꯑꯃꯨꯛ ꯀꯛꯄ ꯍꯧꯔꯤꯅꯤ ꯁꯤꯗ ꯍꯣꯔꯦꯟ ꯔꯦꯐꯔꯦ ꯊꯥꯕ ꯑꯃ ꯄ꯭ꯔꯤꯟ ꯇꯧꯔꯛꯈꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯑꯥꯎꯠꯂꯥꯏꯟꯁꯦ ꯍꯥꯟꯅ ꯄ꯭ꯔꯤꯟ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯦꯀ꯭ꯔꯤꯂꯤꯛꯁꯦ ꯑꯀꯛꯄ ꯑꯦꯀ꯭ꯔꯤꯂꯤꯛ ꯁꯦꯞꯁꯤꯡꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤ ꯐꯖꯅ ꯍꯥꯟꯅ ꯇꯩꯊꯣꯛꯄꯤꯔꯒ ꯅꯥꯟꯅ ꯌꯦꯡꯉꯒ ꯍꯥꯞꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯄ꯭ꯔꯤꯟ ꯇꯧꯕꯗ ꯑꯃꯨꯛ ꯐꯖꯔꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯍꯥꯞꯄꯕꯅꯤ ꯍꯥꯞꯄ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯦꯂꯥꯏꯟꯃꯦꯟ ꯆꯦꯛ ꯇꯧꯗꯣꯏꯅꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯦ ꯍꯥꯞꯄꯤ ꯃꯌꯥꯝꯁꯦ ꯁꯣꯏꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯄ꯭ꯔꯤꯟ ꯇꯧꯕꯗ ꯑꯃꯨꯛ ꯁꯣꯏꯗꯣꯏꯕ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥ ꯍꯥꯏꯠ ꯗꯤꯇꯦꯛ ꯇꯧꯔꯅꯤ ꯃꯦꯗꯤꯌꯥ ꯍꯥꯏꯠ ꯗꯤꯇꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯌꯥꯗꯦ ꯃꯥꯏ ꯍꯥꯏꯠꯁꯦ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯤ ꯃꯥꯏ ꯄ꯭ꯔꯤꯟ ꯇꯧꯕ ꯍꯣꯔꯦꯟ ꯔꯣꯂꯔꯁꯤ ꯆꯠꯂꯛꯄꯗ ꯑꯦꯀ꯭ꯔꯤꯂꯤꯛꯁꯤꯗ ꯈꯦꯠꯄ ꯈꯦꯠꯇꯕ ꯂꯩ ꯑꯗꯨꯅ ꯈꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯃꯦꯗꯤꯌꯥ ꯍꯥꯏꯠꯁꯦ ꯗꯤꯇꯦꯛ ꯇꯧꯗꯣꯏꯅꯤ ꯃꯦꯗꯤꯌꯥ ꯍꯥꯏꯠ ꯗꯤꯇꯦꯛ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯟ
ꯇꯧꯁꯜꯂꯛꯑꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟ ꯀꯃꯥꯟ ꯄꯤꯁꯜꯂꯛꯑꯅꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯍꯧꯔꯦ ꯑꯍꯥꯟꯕ ꯄ꯭ꯔꯤꯟ ꯇꯧꯔꯤꯁꯤ ꯁꯂꯥꯏꯇ꯭ꯔꯦꯠꯀꯤ ꯐ꯭ꯂꯦꯛꯇꯨꯅꯤꯀꯣ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯊꯣꯛꯄ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯁꯦꯡꯕ ꯐꯤꯂꯝꯗꯨꯅꯤ ꯁꯥꯏꯠ ꯑꯃ ꯄ꯭ꯔꯤꯟ ꯇꯧꯕ ꯂꯣꯏꯔꯦ ꯁꯤ ꯕꯣꯠ ꯁꯥꯏꯠ ꯄ꯭ꯔꯤꯟ ꯇꯧꯗꯣꯏꯅꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯅꯥꯀꯟ ꯄ꯭ꯔꯤꯟ ꯇꯧꯗꯕ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯄ꯭ꯔꯤꯟ ꯇꯧꯔꯅꯤ ꯑꯍꯥꯟꯕꯒꯤ ꯁꯥꯏꯠ ꯂꯣꯏꯔꯦ ꯄ꯭ꯔꯤꯟ ꯇꯧꯗꯕ ꯁꯥꯏꯠ ꯑꯃꯗꯨ ꯄ꯭ꯔꯤꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯄ꯭ꯔꯤꯟ ꯇꯧꯗꯣꯔꯦ ꯀꯃꯥꯟ ꯄꯤꯁꯜꯂꯛꯑꯅꯤ ꯍꯥꯏꯠ ꯍꯥꯟꯅ ꯗꯤꯇꯦꯛ ꯇꯧꯔ ꯂꯩꯈ꯭ꯔꯦ
ꯄ꯭ꯔꯤꯟ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯀꯂꯔꯁꯤ ꯄꯣꯠꯁꯤ ꯏꯇꯥꯔꯦ ꯌꯥꯝ ꯇꯤꯛ ꯂꯩꯔꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯇꯥꯔꯦ ꯄꯣꯠꯁꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯦ lôi si menguang saat ini lumuk untuk keluar Hoi next time itu pakang bagi aku metegi piran itu pakang bagi aku pakal do sih pintu bawah ya itu pakang bagi papan jisu bagi meti piran itu pintu bolu selai je saya juga pintu je UV print ni kok saya pun antara tu UV print ni सारी प्रिंट तब मैं प्रिंट तब तुम्हें सिलो ले रहे हैं फरे तो ले रहे हैं एक दो पाखों मगी पफल मैते फ्रान ले रहे स्लाइड ले रहे Hoi video ji video session sing multi kitchen any pamba le order to send ya gani adu any isa gi oiba kitchen customize tawni su print tawni su yani ko description da number hapsarong ge sinau sing na kitchen customize tawni ba le gadi pau pubiro